Nongma panba khudingi kaithel thinglibasi sumde tokpiro haina CH.Bijoy na phongdokre nakalamaramdana nongma panba si lining laisonga mari lenana lepani haina kaithel phambisingna phongdorakre CH.Bijoy na haiba wahai khudimak loina fajai adubu ozagi wahai de yaningdaba yawi maramde ozana nongma panba da kaithel leplaga economy soi haibadu langani maramde nongma panba si lining laisonga mari lenana lepsabane maramdi tunglam satki khalaga sathakibane masida ozana mioi kharana insillaga tawbane haibadu haibigano kaithel imasingna amatoina yanaraba matungda nongma panba si sintha lepsabane kaithel da politics tawbekano haina kaithel phambisingna khoyek piduna thadorokpa cherol amada phongdorakle SC panel ki report matungina Manipur irang da laikhidraba mioi shani ga tara taret ki imung manung da lupa lakh tara ex gratia oina pikhre Manipur irang da laikhidraba singi ex gratia ki matang da Manipur lengak na panel da thamlako wafam paladuna report aduna hai irang da laikhidraba mioi shani ga tara taret ki imung manung ki khwaida ki nakpa mioi singta lupa lakh tara ke ex gratia ki senpham yen thokre lupa lakh tara ka senpham asi center amasung state lengak na lupa lakh manga puthokpane compensation ki senpham asi mitay amasung Kuki community ki victim khudimakta phangan khre hare report aduna makhata aduna Manipur violence da mioi sama kontra taruk laikhidaba aduga mioi nipan mangkibagi case sing manungda laikhidrabaga mari lenana case sama kongani thoi amasung mangkibagi case manga ki action taken report mari lenaba Deputy Commissioner na committee da pikhala khre hare stelaga ki maikai dege lemhorba case singa sige oina mari lenaba district authority singi maikai dege he khangalakpaga thabak lokhat kani haina committee da thamlakki haba wafam report ta palle proxy war le pu haiduna mitai kabui amadi tangkhul sungna khongjang sanction khre hare India ki proxy war khudakta lep kadabane haba kholaw galona na singmai rongi akoibada khundar ba mitai kabui amadi tangkhul phorupki mioi sing saruk yaduna singmai rong mamang lekai da leiba ima panthoi bi sanglen da wakan mi phom sathakhrei mi phom ase ko komigi miyang makha da singmai rong mamang lekai ima panthoi bi Meira lop singmai rong women society kabui khul nagaram women society Meira paibi amade tangkhul avenue women welfare na punna khosamna duna pangthokibane mi phom aduda saruk ya ki bi singmai rong women society kabui khul gi president Purnima Romaina Sahi ahum helaklaba irang ase kasi phawa laksen bangamdana mapi mapa laitaba khunai amagumna laihanba yaningde Kuki singna mitai amadi naga phuruki misam miyam da mihan me punsa tharaba phawa langa asina yengtuna leiriba ase khudakta lekpadabane athu matamda Kuki khulai paiba singna phajin khiba naga taruk tekta kaidana thadrukadabane haike Nagaram Women Society Meira paibi secretary Somila Ram Sangna phongdorakpada Manipur da NRC sanadana mikok thina balengak na thorang liba ase yaning de mai horol de gilamdamasta punna khundaminatuna lakhliba yellow phurup sing muthatnaba India lagakna silakpa thorang da Manipur lengak na induna satkadaba nate kokomi na hangkhiba wahang tadet ki pawkhum lengak na athu matamda miyam khangna lauthokadabane pawkhum asi phangdru phawba kokomi na sangsilakpa khongjang singda jingmaino akoibagi miyam na sagotkani haike Nakalamram du thoramatu sarugya kheba nupi samas ke executive member wangkhairakpam usana center ge achan mira naiba mo ongda yellow phurup muthanna ba honarakle basigi mayokta yellow mi khudimangna amata oina lemina duna pandam phangdru phawba khongjang sangsin menabagi matam oire haiba wafam thamkhe mi phamadu da kokomi ge executive member Dananjoy na hai Haujuk lamdamasta kanlup amaga khadna na bas level lalong ase India lagakna khulai oina sijinadiba proxy army Kuki narco terrorist singna ni haibase mayak sengna khanglaga leire masigi mathakta Kuki narco terrorist singna mitai muthanna ba hodarakpadagi hendoktuna haujukti naga sinaw singdasu mi hatpa mi phaba Yumai thadokpana chingba kya chatharagliba sina takpade yellow phurup singasi tumna muthanna ba honarakpane haina lawdaba ngamloi Maramasna yellow phurup singa matoina punsinduna punamak thengnaba mathau taraklai Kuki singna chatharagliba lalong sida mitei khakta natana naga sinaw singda misi mina yarobani na punna thengnaba matam yaure Kuki narco terrorist sing thengnaba honabada masoi taraga thengnaba ngamloi Kuki singi maningda India lengak lai habsi mayak senglabani haike Aswa Panjawba Sanaroi Sing Matam Sana Layangba Pangdabagi Wakat Lakh Rims Hospital ki Sports Medicine Department da Aswa Panamade Ana Ayag Yaurokpada Lamdamasigi Sanaroi Sing Matam Sana
layengba phangdra habagi wakat kya lakpa hore department asida nataba ahal oirba anaba kya layeng tuna leire aswapan yawa sanaroi sing layeng naba serial number ngai bada pung ani hena changba yaure maramaduna marilenaba singna akanama yeng changbaga loinana sanaroi sing gidamak hangdokliba department asida atopa sanaroi sing nataba miyoi sing layengba tarabasu sanaroi sing da hana khudong chaba pibiyo haina sanaroi sing na wakalakle drug laksinbagi matangda India amasung Myanmar gi mifam pangthokre hare drug laksinbada mateng pangnabagi matangda India amasung Myanmar gi nipan suba mifam ngarang New Delhi da pangthokre Bharat gi mihut kangbu adu Narcotics Control Bureau gi Director General Anurag Gargana lusengkhe Myanmar gi mihut kangbu aduna Central Committee for Drug Abuse gi Joint Secretary Than Chuan Mongna lusengkhe social media to thagat pawarol amada Narcotics Control Bureau na hai mi phamada leba anina lamda masida hojik oirakleba drug lalon baki mong matau intelligence ki oiba pau pi na ba punna operation sa thaduna drug laksen na bohona ba ain kaina kani thabagi matang da suwa pham kya khanake leba ki wangmala na drug puthok pusin tawba amasung hingsa gi thabak sa thaba sigi mayokta leba ani gi mari hena sesel han ba haibasu yana ki haire Jiribam gi Gulathondagi Yarol Pokpi Taba Lambi Athu matamda lengakna semjin biyo haina UPC na phongdorakre Imphal Mayol gi lambi sorok sembagi thabak kaya paikhalabasu Manipur gi yamna maru oiba nongsup thongne haina riba Jiribam district gi lambi thongde aduki matik phattabagi phibamda leire ngasi phawbada lengakna sembi sawibagi thaba amata paikhatana leire haire district asigi yamna maru oiba Intervillage Road IBR ama oiriba National Highway 37 gi Gulathondagi pangna usathol Yarol Pokpi Chatliba Lambi gi matangda usathol Pioneer Club UPC Jiribam gi President M Prem Chandra na phongdorakpagi matungina usathol Pioneer Club na mamang thagi April Marida Manipur gi Chief Minister Y Khemchanda Jiribam da numit humni i khongsatta lakhiba matamda club asigi maikaidagi CM da memorandum ama pisin ki hairi mahana hai NS 37 dagi Gulathon dagi usathon Yarol Pokpi tariba lambi asi semjin biyo haina club ki maikaidagi haijakre hariba lambi asida helipad security force sing mahairoi sing hospital sanariba yamna maru oiba lambi amasu oiribane maramaduna hariba lambi asi marirenaba department amadi Manipur legakna athuba matamda semjin bibagi thabak paikhat biyo haina usathon Pioneer Club ki maikaidagi apel tawrakle West Bengal da Mamta Banerjee ki Trinamool Congress masya taba yabagi phibam da leire haire West Bengal da Mamta Banerjee na lusingba Trinamool Congress masya taba yabagi phibam da leire party sidagi tanthokraba MLA Rita Bratta Banerjee da sagotpa dissident MLA hompu thorakpa galoinana Mahapu State Assembly da opposition leader ohangada bani haina taksilakhe karigumba thorang asina mai pakpa tarabadi masya takraba kalop aduna asengba Trinamool Congress oihoragani report amagi matungina party dagi tanthokraba MLA Rita Bratta Banerjee na MLA Yangkhai Mathogi sign puraga assembly da thunglakhe party sigi apunba MLA Marphu gi manungda homphuna Rita Bratta Banerjee saugale hana report amana phongdokle Subendu Adhikari na lusungba state lengakta minister oiriba Tapas Roy na social media da thagalakpa warol amada hai West Bengal da ahongbagi nuksit silakpa galoina na Trinamool Congress hoidana mase taragani party mase tahana ba thorang lokhalakliba si BJP gi khujil thorang ni haina hana gi CM Mamta Banerjee na Marasiri Cockroach Janta Party ki spokesperson ahum khankre Laibaki mafam sinba thongna sathagadoriba khongjang ki mangainana Cockroach Janta Party CJP ki spokesperson ahum khankre social media platform X da thagalakpa warol amada party sina hai investigative journalist Saurabh Das na chief spokesperson oiragani political researchers aiba amasung filmmaker Bijeta Dahiya amadi Asuto Rankana spokesperson sing oiragani India da political gi ahongba ama poroknaba gi pandam da naharol singna lusinglaga CJP da akhanaba thorang kya lokholagani CJP na social media da leba asigi asobe kya puthopaga loinana India ke education system soiba gi wafam puthokladuna naharol kya khomlaba matung political oina safong lakhibane NEET gi question lek oibaga loinana ataya topa yamna maru oiba exam sing da soiba thawong kya sathakiba gi thawong bu yaning da phongdoktuna June 3 ta CJP na Union Education Minister Dharmendra Pradhan mafam thadok na ba taksiladuna aso
ꯑꯆꯧꯕ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯑꯃ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯤ CJP ꯂꯤꯡꯈꯠꯈꯤꯕ ꯑꯕꯤꯖꯤꯠ ꯗꯤꯞꯀꯦꯅ ꯍꯥꯏ ꯗꯤꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯅꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯅꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁ꯭ꯇ꯭ꯔꯤꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯑꯌꯥꯕ ꯂꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯏꯍꯧ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯤ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯄ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒꯤ ꯑꯦꯛꯖꯥꯝꯁꯤꯡ ꯑꯔꯥꯟꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯕꯒꯤ ꯃꯇꯥꯡꯅꯤ ꯍꯥꯏꯈꯤ